ꯂꯣꯛ ꯊꯨꯡꯕꯅꯤꯅ ꯂꯣꯛꯁꯦ ꯐꯠꯇ꯭ꯔꯤꯅꯦ ꯋꯥꯡ ꯇꯧꯔꯁꯨ ꯅꯥꯇꯣꯟꯁꯦ ꯊ꯭ꯔꯨ ꯊ꯭ꯔꯨ ꯇꯧ ꯂꯩꯔꯦ ꯃꯌꯥꯝ ꯇꯨꯝꯅꯔꯕꯣ ꯃꯌꯥꯝꯕꯨ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯨ ꯋꯥꯔꯤ ꯁꯨꯅꯁꯤ ꯈꯨꯗꯩꯗꯒ ꯁꯤꯠꯆꯜꯂꯦ ꯑꯩꯗꯤ ꯏꯁꯤꯡ ꯑꯁꯥꯕꯅꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯅꯤ ꯃꯌꯥꯝ ꯁꯤꯁꯦ ꯑꯩ ꯁꯥꯔꯤꯅꯦ ꯁꯥꯔꯦꯅ ꯈꯔ ꯊꯝꯕꯅꯤ ꯃꯌꯥꯝ ꯊꯛꯁꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯁꯤ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯔꯤꯕꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯃꯥꯏ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯃꯌꯥꯝ ꯂꯥꯏꯞꯁꯦ ꯉꯥꯏꯍꯥꯛ ꯊꯥꯕꯅꯤ ꯍꯦꯜꯂꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯪꯕꯒꯤ ꯆꯥꯡꯁꯦ ꯍꯧꯖꯤꯛꯇꯤ ꯈꯔꯗꯤ ꯍꯟꯊꯔꯕꯅꯤ ꯏꯁꯤꯡ ꯑꯁꯥꯕ ꯊꯛꯏ ꯃꯌꯥꯝ ꯆꯥꯛ ꯆꯥꯔꯕꯣ ꯏꯌꯥꯝꯕ ꯆꯥꯔꯦ ꯆꯥꯔꯦ ꯍꯧꯖꯤꯛꯇ ꯆꯥꯛ ꯇꯣꯛꯄꯗ ꯉꯥꯏꯔꯤ ꯆꯥꯛ ꯇꯣꯛꯄꯒ ꯁꯨꯝ ꯌꯦꯡꯉꯝꯃꯤꯅꯤ ꯂꯥꯏꯞꯁꯦ ꯑꯩꯁꯨ ꯂꯥꯏꯞ ꯊꯥꯕꯁꯦ ꯀꯌꯥ ꯑꯦꯛꯁꯄꯤꯔꯦꯟꯁ ꯂꯩꯇꯦꯕꯀꯣ ꯁꯨꯝ ꯌꯦꯡꯉꯝꯃꯤꯅꯦꯕ ꯂꯥꯏꯞꯁꯦ ꯊꯥꯔꯒ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯅ ꯑꯩ ꯇꯧꯔꯤꯁꯦ ꯈꯣꯡꯒ꯭ꯔꯥꯎ ꯃꯅꯨꯡꯗ ꯏꯪꯉꯦꯕꯀꯣ ꯂꯩꯆꯤꯟ ꯊꯥꯕꯅꯤꯅ ꯇ꯭ꯔꯦꯛ ꯁꯦꯠꯂꯤꯃꯤ ꯇꯨꯝꯗ꯭ꯔꯤ ꯑꯩꯁꯨ ꯃꯈꯥꯗ ꯐꯝꯃꯃꯤ ꯄꯀꯥꯗ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯔꯤꯕꯗꯣ ꯃꯣꯏ ꯁꯣꯟꯗꯗꯤ ꯎꯠꯂꯛꯀꯅꯨ ꯍꯥꯏ ꯑꯗꯨꯅ ꯎꯠꯂꯛꯇ꯭ꯔꯕꯅꯤ ꯑꯩꯒꯤꯗꯤ ꯀꯥꯡꯈꯟ ꯈꯟꯅ ꯂꯩꯔꯦꯁꯦ ꯀꯥꯡꯈꯟ ꯈꯟꯅ ꯂꯩꯔꯦ ꯇꯨꯝꯕꯒꯤ ꯃꯅꯨꯡꯗ ꯉꯝꯃꯣ ꯑꯁꯤꯒꯤ ꯐꯃꯨꯡꯁꯤꯒ ꯑꯩꯈꯣꯏ ꯃꯤ ꯑꯅꯤ ꯇꯨꯝꯗꯣꯏꯅꯤ ꯑꯁꯤꯈꯩꯁꯤꯒꯅ ꯂꯣꯏ ꯆꯈꯥꯏꯔꯤ ꯌꯦꯡꯉꯨ ꯅꯨꯄꯥ ꯃꯆꯥꯅ ꯂꯩꯕ ꯍꯥꯏꯁꯦ ꯂꯣꯏ ꯆꯈꯥꯏꯔꯤ ꯑꯩꯗꯤ ꯂꯣꯏ ꯎꯠꯇꯣꯔꯤꯃꯤ ꯂꯣꯏ ꯆꯈꯥꯏꯔꯤ ꯑꯩ ꯒꯥꯔꯤꯒꯤ ꯍꯦꯜꯃꯦꯠ ꯁꯣꯝꯗꯅ ꯑꯩꯒꯤ ꯕꯥꯜꯇꯤꯟ ꯀꯩꯀꯅ ꯑꯁꯤꯁꯦ ꯐꯪꯉꯛꯄ ꯕꯥꯜꯇꯤꯟꯅꯤ ꯗ꯭ꯔꯥꯏꯚꯔꯅ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯗ ꯄꯤꯕ ꯀꯣ ꯑꯩꯈꯣꯏ ꯀꯝꯄꯦꯅꯤꯗ ꯔꯥꯀꯦꯁ ꯀꯨꯃꯥꯔ ꯍꯥꯏ ꯍꯦꯜꯂꯣ ꯔꯥꯀꯦꯁ ꯀꯨꯃꯥꯔ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯥꯎꯕ ꯌꯥꯗꯦꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯍꯥꯏꯌꯦꯅꯀꯣ फेस दिखाओ राकेश अपना अच्छा सा दिखा रहा हूँ कोई दिक्कत नहीं है कोई दिक्कत नहीं है देखो मेरा फेस हीरो का जैसा लग रहा है क्या गर्म पानी है आप लोग खराब मत सोचिएगा गर्म पानी है मैं बुखार जोर लग रहा है इसलिए अच्छा आजो मैंने समझा नहीं है क्या क्या बोल रहा है राकेश कुमार ऐसे हिंदी माले आ जाओ का मतलब कहाँ पे आएगा बताओ अपना बाइक है तुरंत आ रहा हूँ आसपास में होगा तो अभी हम आ सकता है दूर तो आ नहीं सकता है 5-6 किलोमीटर तो आ सकता है आप लोग खाना वाना खा लिया क्या सामोलिना सिंह चक चारबो इयाम्बा चारे ꯍꯦꯛꯇ ꯇꯣꯂꯛꯄꯇ ꯉꯥꯏꯔꯦꯕꯀꯣ ꯃꯣꯔꯣꯛꯀ ꯐꯪ ꯐꯪ ꯃꯑꯣꯡ ꯁꯥꯔꯒ ꯀꯔꯤ ꯍꯩꯖꯥꯡ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏ ꯅꯨꯡꯊꯤꯟꯒꯤ ꯆꯥꯛ ꯍꯩꯖꯥꯡꯅꯤ
ꯑꯩꯅ ꯈꯇꯪ ꯈꯇꯪ ꯇꯧꯔ ꯆꯥꯔꯦꯕꯀꯣ ꯑꯩꯈꯣꯏ ꯃꯩꯇꯩꯗꯗꯤ ꯑꯩꯈꯣꯏꯒꯤ ꯎꯇꯤ ꯊꯣꯡꯕꯁꯤ ꯆꯥꯟꯅꯗꯦꯗꯅꯀꯣ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯎꯄꯥꯏ ꯂꯩꯇꯦꯅ ꯑꯩ ꯈꯇꯪ ꯆꯥꯁꯤꯜꯂꯦ ꯑꯩꯈꯣꯏ ꯐꯠꯇꯦ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯇꯨꯝꯕ ꯉꯝꯃꯒꯗꯤ ꯂꯩꯔꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯛꯄꯤꯌꯨ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯚꯇ ꯂꯥꯛꯄꯤꯌꯨ ꯑꯝꯇ ꯉꯥꯏꯈꯣꯀꯣ ꯃꯌꯥꯝ नाजाब नाजाबा मुखेरी थोय आहासुन काकुने मोना तू एबा थोय मोर तो जाबो दुनिया तकना दिन थोय ताले ताले नाचे कुमार मोरम जासिलो ओ जानोय नाजाबा मुखेरी थोय हैना ꯃꯌꯥꯝ ꯂꯥꯏꯐꯇ ꯂꯥꯛꯄꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯁ꯭ꯋꯥꯃꯥ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯀꯩꯀꯩ ꯍꯤꯟꯖꯥꯡꯅꯕꯨ ꯍꯥꯎꯒꯦ ꯏꯃꯨꯡ ꯑꯩ ꯏꯪꯕꯒ ꯈꯪꯗ꯭ꯔꯦ ꯉꯁꯤꯗꯤ ꯀꯔꯤ ꯃꯇꯝꯁꯤꯕꯨ ꯀꯔꯤꯅꯣ ꯋꯥ ꯌꯥ 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 ꯍꯨ ꯌꯥ 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 ꯁ꯭ꯋꯦꯇꯔ ꯂꯤꯠꯁꯤꯟꯈꯤꯒꯦ ꯁ꯭ꯋꯦꯇꯔ ꯌꯥꯝ ꯏꯪꯉꯦ ꯇꯨꯝꯃꯝꯗꯥꯏꯒꯤꯅꯤꯀꯣ राकेश भाई राकेश कुमार जी खाना वाना खा लिया क्या हेलो राकेश भाई राकेश जी खाना वाना खा लिया ना क्या इधर रखता है फोन को हेलो राकेश राकेश चला गया ना क्या राकेश कुमार जी खाना खा लिया ना क्या राकेश कुमार से मैतेईरा नत्रगा हिंदीरा बोलो ꯆꯥ ꯉꯝꯗꯕ ꯋꯥꯏ ꯉꯝꯗꯕꯅꯤꯍꯦ ꯀꯩꯅꯣ ꯂꯥꯏꯐꯇ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯀꯩꯗꯧꯔꯒꯦ em ꯂꯥꯏꯐꯇ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯏꯛ ꯃꯆꯥ ꯑꯃꯇꯪ ꯇꯧꯕꯤꯔꯝꯃꯣ ꯑꯩꯁꯨ ꯂꯥꯏꯚ ꯊꯥꯕꯁꯦ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯌꯥꯝ ꯂꯩꯖꯗꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯊꯥꯔꯛꯏꯁꯦꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩ ꯊꯥꯈ꯭ꯔꯕꯅꯤ ꯑꯗꯣ ꯊꯥꯔꯁꯨ ꯌꯨꯇꯨꯞꯀꯤ ꯂꯥꯏꯚꯁꯦ ꯑꯗꯨ ꯌꯥꯝꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯍꯟ ꯐꯥꯔꯕ ꯍꯥꯏ ꯀꯣꯛꯀꯁꯦ ꯑꯩꯈꯣꯏ ꯀꯣꯛꯀ ꯁꯝ ꯍꯧꯔꯦꯗ ꯇꯨꯄꯤ ꯎꯞꯁꯟꯒꯦ ꯏꯀꯥꯏꯖꯩ ꯏꯪꯕꯁꯤꯅꯀꯣ ꯁꯤ ꯑꯣꯏꯗꯤ ꯐꯔꯕ ठंडा का मौसम है बहुत ठंडा है बहुत ठंडा है ठंडा का मौसम में रम खाने से मजा आता है सही है कि नहीं राकेश कुमार जी सामोलिना कई जंग सागे ꯂꯥꯛꯇꯦꯅꯦ ꯀꯅꯥꯝ ꯂꯥꯏꯚꯇ ꯂꯥꯛꯇꯦ ꯀꯩꯒꯤꯅꯣ ꯃꯌꯥꯝ
ꯅꯨꯄꯤ ꯑꯣꯏꯔꯒꯗꯤ ꯂꯥꯏꯐꯇ ꯃꯌꯥꯝ ꯆꯪꯁꯜꯂꯤ, ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯆꯪꯁꯟꯗꯦ ꯀꯔꯤꯒꯤꯅꯣ? ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯂꯥꯏꯐꯇ ꯃꯌꯥꯝ ꯆꯪꯁꯜꯂꯦꯕꯀꯣ, ꯁꯣꯔꯤ, ꯅꯨꯄꯤ ꯑꯣꯏꯔꯒꯅ ꯂꯥꯏꯐꯇ ꯃꯌꯥꯝ ꯆꯪꯁꯜꯂꯦꯕꯀꯣ, ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯆꯪꯗꯕ, ꯁꯤ ꯀꯩꯒꯤꯅꯣ? ꯅꯨꯄꯥ ꯅꯨꯄꯥ ꯍꯥꯏꯁꯤꯗꯤ ꯅꯨꯄꯤꯗ ꯉꯥꯎꯖꯕ ꯍꯥꯏꯗꯨ ꯇꯥꯔꯦ, ꯅꯨꯄꯥꯁꯨ ꯆꯪꯉꯛꯇꯦ꯫ ꯁꯥꯃꯣꯂꯤꯅ ꯊꯦꯡꯀ꯭ꯌꯨ ꯅꯪ ꯆꯪꯉꯛꯄꯒꯤ, ꯊꯦꯡꯀ꯭ꯌꯨ ꯚꯦꯔꯤ ꯃꯁ꯫ ꯔꯥꯀꯦꯁ ꯚꯥꯏꯕꯤ ꯊꯦꯡꯀ꯭ꯌꯨ। आप लोग बताइए, आप लोग बताइएगा मेरा मुकबांग में फेस कैसा है और ओरिजिनल में कैसा है, बताइए, बताइए ज़रा, ओरिजिनल में कैसा है और मुकबांग में कैसा है। मुकबांग भी ओरिजिनल है, बट अभी फिलहाल लाइव में चल रहा है ना, और एकदम डायरेक्ट ओरिजिनल है। कैसा है आप लोग बताइएगा। हाय मैम, लाइव लाक्यो कना कनानो। ꯍꯧꯖꯤꯛꯀ ꯁꯥꯃꯣꯂꯤꯅꯥ ꯂꯩꯔꯝꯃꯦ, ꯔꯥꯀꯦꯁꯀ ꯁꯥꯃꯣꯂꯤꯅꯥꯒ ꯇꯅꯤꯀꯣ, ꯑꯇꯩꯗꯤ ꯀꯅꯥꯝ ꯀꯃꯦꯟꯇ ꯇꯧꯔꯛꯇꯦ꯫ ꯃꯌꯥꯝ ꯀꯃꯦꯟ ꯅꯨꯄꯥꯅ ꯊꯥꯕ ꯂꯥꯏꯚꯁꯦ ꯏꯂꯥꯛ ꯂꯥꯛꯇꯦ꯫ चूड़ी सुखन के हाथों में ला 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 ꯀꯔꯤꯒꯤꯅꯣ ꯃꯌꯥꯝꯁꯦ ꯂꯥꯏꯚꯇ ꯂꯥꯛꯇꯣꯏꯁꯤꯕꯣ? ꯃꯌꯥꯝꯁꯦ ꯂꯣꯏ ꯇꯨꯝꯅꯈ꯭ꯔꯕ ꯆꯠꯇꯣꯏꯁꯤꯕꯣ? ꯁꯤ ꯇꯨꯝꯅꯗ꯭ꯔꯤꯍꯦ, ꯃꯌꯥꯝ ꯆꯥꯛ ꯊꯣꯡꯅꯔꯤ, ꯆꯥꯛ ꯊꯣꯡꯅꯔꯤꯕ ꯁꯤꯒꯗꯤ ꯀꯣ, ꯊꯪꯅꯕ ꯔꯨꯝꯗ, ꯊꯪꯅꯕ ꯔꯨꯝꯗ ꯊꯣꯡꯅꯔꯤꯕ꯫ ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯦꯕ, ꯍꯌꯦꯡꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤ꯫ राकेश कुमार जी, माना है इसे कहिए ना, फेस दिखाओ है, फेस बोले अपना, अच्छा दिखाओ, आ जाओ। कहाँ पे आएगा मैं, कहाँ पे? राकेश कुमार जी, मेरे को मालूम है आप। मैम लाइव से पुखाई में थाजगे अदुगा आई लोइसनजगे। मैम लाइव जेंगबिरिबा इसिना मैम पुनमक थागतचरी। थैंक यू वेरी मच। ꯑꯩ ꯁꯨꯃꯥꯏꯅ ꯈꯟꯖꯕꯁꯦ, ꯂꯣꯛꯁꯨ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯇꯕꯀꯣ, ꯂꯣꯛꯁꯦ ꯀꯅꯥ ꯂꯥꯏꯚꯇ ꯂꯩꯔꯤꯁꯤꯕꯨ ꯀꯃꯦꯟ ꯇꯧꯁꯤꯜꯂꯛꯑꯣ, ꯁꯠ ꯑꯩꯁꯨ ꯈꯨꯝꯃꯛꯀꯦ꯫ ꯃꯌꯥꯝ ꯃꯇꯦꯛ ꯑꯃ ꯋꯥꯔꯤ ꯁꯨꯅꯁꯤ, ꯑꯗꯨꯗꯤ ꯏꯪꯕꯒ ꯂꯣꯏ ꯐꯗꯣꯏꯅꯤ꯫ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯤꯕꯨ ꯃꯌꯥꯝ ꯊꯦꯡꯃꯜꯂꯕꯣ? ꯃꯌꯥꯝ
ꯂꯥꯏꯞꯇ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯁ꯭ꯋꯥ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯗꯅ ꯁꯤꯒꯤ ꯁ꯭ꯇꯦꯠꯁꯦ ꯌꯧꯕ ꯉꯝꯖꯕꯅꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩ ꯃꯁꯦꯟ ꯑꯃꯠꯇꯅꯤ ꯑꯃꯅ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯃꯌꯥꯝ ꯍꯧꯖꯤꯛ ꯂꯥꯏꯞꯇ ꯀꯅꯥꯝ ꯆꯪꯕꯤꯔꯛꯇ꯭ꯔꯒꯁꯨ ꯀꯣꯟꯅ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯋꯥꯍꯩꯁꯤꯗꯤ ꯇꯥꯕ ꯐꯪꯒꯅꯤꯅꯀꯣ ꯃꯌꯥꯝ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯣꯛ ꯃꯔꯨꯝ ꯇꯧꯋꯦ ꯃꯤꯠꯀꯁꯦ ꯉꯁꯥꯏ ꯉꯥꯡꯉꯦ ꯇꯧꯏ ꯉꯁꯥꯏꯗꯤ ꯎꯇꯤ ꯊꯣꯡꯕ ꯆꯥꯁꯤꯜꯂꯕꯅꯤꯅ ꯑꯃꯨꯛꯀ ꯍꯦꯟꯖꯤꯜꯂꯛꯏꯔ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ ꯂꯣꯛꯁꯦ ꯅꯥꯇꯣꯟ ꯅꯥꯝ ꯑꯃ ꯐꯨꯟꯒꯔꯦ ꯈꯨꯇꯩꯒꯁꯦ ꯍꯌꯦꯡ ꯁꯨꯗ꯭ꯔꯣꯕꯅꯦ ꯇꯩꯊꯣꯛꯀꯁꯦ ꯆꯤꯛꯂꯥ ꯑꯍꯤꯡꯁꯤꯗ ꯀꯥꯎꯔꯒꯦ ꯃꯦꯝ ꯏꯁꯩ ꯑꯃ ꯁꯛꯂꯛꯀꯦꯀꯣ ꯀꯥꯎꯔꯒꯦ ꯈꯟꯈ꯭ꯔꯕ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯂꯥ 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 ꯐꯥꯗ꯭ꯔꯦ ꯏꯁꯩꯁꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯅꯔꯕꯣ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯧꯖꯤꯛꯁꯤꯕꯨ ꯈꯨꯜꯂꯛꯇ ꯑꯣꯏꯔꯒꯗꯤ ꯈꯔ ꯏꯪꯉꯝꯒꯅꯤ ꯃꯌꯥꯝ ꯂꯥꯏꯞꯇ ꯂꯥꯛꯄꯤꯌꯨ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯌꯥꯝ ꯏꯀꯥꯏꯅꯤꯡꯉꯥꯏ ꯋꯥꯔꯤꯅꯤ ꯂꯥꯏꯛꯇꯤ ꯑꯅꯤꯈꯛ ꯃꯤꯗꯤ ꯍꯥꯏꯐꯦꯠ ꯂꯥꯛꯑꯝꯃꯕꯅꯤ ꯑꯗꯣ ꯂꯥꯏꯛꯇꯤ ꯑꯅꯤꯈꯛꯇꯪ ꯇꯧꯔꯛꯑꯦ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛꯁꯦ ꯇꯛ ꯇꯧꯁꯟꯕꯤꯔꯝꯃꯨ ꯀꯩꯅꯣꯅꯦ ꯑꯁꯤꯗꯤ ꯐꯠꯃꯟꯗꯦꯀꯣ ꯃꯌꯥꯝ ꯃꯁꯤꯗꯤ ꯐꯠꯃꯟꯗꯦ ꯐꯠꯃꯟꯗꯦ ꯃꯌꯥꯝ राकेश कुमार जी चला गया ना क्या अफ 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 एक मिनट को ꯑꯩ ꯅꯥꯇꯣꯟ ꯈꯨꯆꯥꯎꯁꯦ ꯀꯥꯏ ꯄꯦꯛ ꯂꯥꯎꯕ ꯃꯈꯣꯟ ꯑꯃ ꯇꯧꯋꯤ ꯑꯖꯥꯎ ꯀꯃꯣꯟ ꯂꯥꯏꯐꯇ ꯌꯦꯡꯕꯤꯔꯤꯕ ꯉꯥꯛꯇꯁꯨ ꯀꯃꯦꯟ ꯇꯧꯁꯜꯂꯧꯗꯅ ꯃꯊꯛꯀꯤ ꯃꯤꯁꯤꯡꯗꯨꯅꯗꯤ ꯒ꯭ꯔꯣꯡ ꯃꯈꯣꯟꯁꯦ ꯃꯌꯥꯝ ꯃꯅꯤꯡꯗ ꯁꯥꯃꯨ ꯂꯥꯛꯏꯀꯣ ꯉꯁꯥꯏ ꯉꯜꯂꯤꯉꯩꯗ ꯄꯨꯡ 9ꯗ ꯂꯥꯛꯑꯝꯕꯅꯤ ꯄꯨꯡ 9ꯒꯤꯗꯨ ꯁꯥꯃꯨ ꯂꯥꯛꯑꯝꯕꯅꯤ ꯕꯣꯝ ꯅꯨꯡ ꯊꯥꯗꯅ ꯇꯥꯟꯈꯔꯦ ꯁꯥꯃꯨꯁꯦ ꯀꯩꯅꯣ
ꯃꯌꯥꯝꯁꯦ ꯂꯥꯛꯑ ꯊꯣꯛꯄ ꯀꯔꯤꯅꯣꯅꯦ ꯍꯥꯞꯄꯒ ꯆꯥꯁꯤ ꯃꯅꯤꯄꯨꯔꯔꯣꯝꯗꯗꯤ ꯏꯪꯉꯝꯒꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯔꯣꯝꯗꯒꯤ ꯌꯦꯡꯕꯤꯕ ꯇꯥꯔꯒꯗꯤ ꯏꯪꯕ ꯏꯪꯗꯕ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯗꯁꯨ ꯏꯪꯉꯤ ꯍꯥꯁ ꯆꯥꯕ ꯍꯥꯎꯋꯤ ꯃꯤ ꯑꯅꯤ ꯈꯛꯇꯤ ꯂꯩꯀꯣ ꯃꯤ ꯑꯅꯤꯁꯦ ꯀꯅꯥ ꯀꯅꯥꯅꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯏꯞꯁꯦ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯂꯣꯏꯁꯤꯟꯖꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯨꯅꯁꯦꯅ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯒꯨꯗ ꯅꯥꯏꯠ ꯃꯌꯥꯝ ꯑꯪꯒꯛꯀ ꯂꯥꯛꯑꯦ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯒꯦ ꯇꯧꯕꯁꯤꯀꯣ ꯃꯌꯥꯝ ꯀꯃꯦꯟ ꯇꯧꯁꯤꯜꯂꯣ ꯖꯤꯕꯟ ꯄꯣꯠꯁ ꯚꯥꯏ ꯅꯪꯒꯤ ꯊꯕꯛ ꯍꯥꯏꯕꯗꯤ ꯚꯥꯞ ꯇꯥꯗ꯭ꯔꯦ ꯖꯤꯕꯟ ꯕ꯭ꯔꯣ ꯚꯥꯏ ꯅꯪꯒꯤ ꯊꯕꯛ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯤꯕꯣ ꯃꯈꯥ ꯇꯥꯕꯤꯔꯣ ꯀꯔꯤ ꯊꯕꯛꯅꯣ ꯍꯥꯏꯁꯦ ꯖꯤꯕꯟ ꯄꯣꯠ ꯚꯥꯏ ꯅꯪꯒꯤ ꯊꯕꯛ ꯀꯔꯤ ꯊꯕꯛꯅꯣ ꯀꯔꯤ ꯊꯕꯛꯅꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯖꯤꯕꯟ ꯑꯣ
ꯑꯣ ꯀꯩ ꯊꯕꯛ ꯇꯧꯔꯤꯅꯣ ꯍꯥꯏꯔꯣ ꯑꯣ ꯑꯩ ꯑꯦꯝ ꯑꯥꯔ ꯑꯦꯐꯇ ꯇꯌꯥꯔꯒꯤ ꯀꯩꯅꯣꯗ ꯋꯥꯌꯔ ꯍꯥꯎꯁꯇ ꯂꯩꯖꯕꯅꯤ ꯇꯌꯥꯔ ꯑꯦꯝ ꯑꯥꯔ ꯑꯦꯐꯀꯤ ꯑꯦꯝ ꯑꯥꯔ ꯑꯦꯐ ꯇꯌꯥꯔ ꯋꯥꯌꯔ ꯍꯥꯎꯁꯇ ꯂꯩꯖꯕꯅꯤ ꯖꯤꯕꯟꯗꯤ ꯀꯩꯀꯩ ꯊꯕꯛ ꯇꯧꯔꯤꯕ ꯖꯤꯕꯟꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯀꯅꯥ ꯃꯦꯁꯦꯖ ꯑꯣ ꯑꯩ ꯖꯦꯀꯦꯗꯅꯤ ꯖꯦꯀꯦ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯖꯦꯀꯦꯗꯤ ꯑꯩ ꯁꯤꯒꯩ ꯆꯠꯂꯒꯅꯤ ꯂꯩꯔꯤꯁꯦ ꯀꯤꯂꯣꯃꯤꯇꯔ 3.5 ꯂꯥꯞꯄꯤꯁꯦ ꯖꯤꯕꯟ ꯖꯤꯕꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯗꯤ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯣ ꯑꯣ ꯆꯥꯔꯦ ꯀꯩ ꯃꯊꯦꯜꯅ ꯆꯥꯔꯤꯅꯣ ꯀꯩ ꯃꯊꯦꯜꯅ ꯍꯥꯎꯒꯦ ꯖꯤꯕꯟ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯈꯪꯕ꯭ꯔꯣ ꯖꯦꯀꯦꯗꯤ ꯑꯩ ꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 3.5 ꯆꯠꯂ ꯂꯩꯀꯣ ꯑꯁꯣꯝꯗ ꯂꯩꯁꯤꯅ ꯖꯤꯕꯟ ꯀꯔꯝꯕ ꯃꯐꯝꯗꯅꯣ ꯂꯩꯁꯦ ꯃꯐꯝ ꯃꯌꯥꯝꯗꯁꯨ ꯂꯩꯔꯝꯒꯅꯤꯀꯣ ꯖꯤꯀꯦ ꯍꯥꯏꯔꯤꯁꯦꯀꯣ ꯑꯗꯣ ꯑꯩ ꯁꯤꯗꯒꯤꯗꯤ ꯀꯤꯂꯣꯃꯤꯇꯔ ꯑꯦꯛꯖꯦꯛ ꯀꯤꯂꯣꯃꯤꯇꯔ 3.5ꯅꯤ ꯖꯤꯕꯟ ꯑꯦꯝ ꯑꯥꯔ ꯑꯦꯐꯇꯒꯤ ꯆꯠꯄ ꯍꯧꯔꯒ ꯖꯦꯀꯦ ꯋꯥꯌꯔ ꯍꯥꯎꯁ ꯒꯨꯗꯥꯝ ꯀꯤꯂꯣꯃꯤꯇꯔ 3.5ꯇꯅꯤ आ जाओ लाइफ में आ जाओ दोस्तों लोग ꯅꯪꯅ ꯆꯥꯕꯗꯣ ꯀꯩ ꯃꯊꯦꯜꯒꯤꯗꯅꯣ ꯍꯥꯏꯁꯦ ꯑꯩꯅ ꯆꯥꯕꯗꯣ ꯊꯦꯡꯀ꯭ꯌꯨ ꯑꯩꯅ ꯆꯥꯕꯗꯣ ꯖꯤꯕꯟꯅ ꯌꯦꯡꯉꯤꯀꯣ ꯀꯩ ꯃꯊꯦꯜꯗꯅꯣ ꯖꯤꯕꯟꯅ ꯊꯥꯒꯠꯂꯤꯗꯣ ꯍꯥꯏꯕꯤꯔꯛꯑꯣ ꯂꯥꯏꯠꯁꯦ ꯃꯨꯊꯠꯀꯦ ꯇꯧꯕꯅꯤ ꯖꯤꯕꯟ ꯂꯥꯛꯄꯒꯤ ꯑꯩ ꯃꯨꯊꯠꯆꯗ꯭ꯔꯦ ꯑꯇꯩꯗꯤ ꯀꯅꯥ ꯀꯅꯥ ꯂꯥꯛꯀꯗꯕ ꯂꯥꯛꯄꯤꯔꯣ ꯑꯩ ꯂꯥꯏꯚ ꯊꯥꯕꯁꯦ ꯖꯤꯕꯟ ꯌꯥꯝ ꯑꯦꯛꯁꯄꯤꯔꯦꯟꯁ ꯂꯩꯇꯦꯀꯣ ꯑꯩ ꯀꯁꯥꯔꯒꯤꯅꯤ ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯤ ꯀꯩꯅꯣ ꯖꯤꯕꯟ ꯃꯅꯤꯄꯨꯔꯒꯤ ꯅꯠꯇꯦꯀꯣ ꯖꯤꯕꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯆꯠꯂꯦ ꯖꯤꯕꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯦ ꯑꯥꯏ ꯑꯦꯝꯁꯨ ꯀꯁꯥꯔꯒꯤꯅꯤ ꯍꯧꯔꯛꯐꯝꯅ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯁꯥꯔꯗ ꯄꯣꯛꯅꯐꯝ ꯑꯣꯏꯔꯨꯕꯅꯤꯅ ꯀꯁꯥꯔ ꯍꯥꯏꯅ ꯁꯨꯝ ꯄꯟꯕꯅꯤ ꯄꯣꯛꯅꯐꯝ ꯑꯣꯏꯕꯅꯤ ꯀꯁꯥꯔꯗꯁꯨ ꯑꯣꯏꯕꯅꯤꯀꯣ ꯑꯩ ꯑꯥꯔꯃꯤ ꯑꯠꯆꯥ ꯑꯩ ꯑꯥꯔꯃꯤ ꯍꯥꯏꯕꯨ ꯀꯩꯅꯣ ꯖꯦꯀꯦꯗꯁꯨ ꯂꯩꯌꯦ ꯑꯥꯔꯃꯤꯗꯁꯨ ꯂꯩꯌꯦ ꯑꯣ ꯍꯥꯏꯗꯤ ꯖꯃꯨ ꯀꯥꯁꯃꯤꯔ ꯍꯥꯏꯔꯣ ꯀꯩꯅꯣ ꯖꯃꯨ ꯀꯥꯁꯃꯤꯔꯗꯤ ꯅꯪꯅ ꯍꯥꯏꯔꯤꯁꯤꯗꯤ ꯖꯃꯨ ꯀꯥꯁꯃꯤꯔ ꯖꯤꯄꯟ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯑꯩ ꯈꯪꯉꯝꯗ꯭ꯔꯦ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯆꯠꯂꯦ ꯖꯤꯄꯟ ꯍꯥꯏꯁꯦ ꯖꯃꯨ ꯀꯥꯁꯃꯤꯔ ꯖꯃꯨ ꯀꯥꯁꯃꯤꯔ ꯍꯥꯏꯁꯤꯗꯤꯀꯣ ꯐꯠꯇꯕ ꯃꯐꯝꯗꯅꯤꯍꯦ ꯅꯠꯇ꯭ꯔꯣ ꯖꯤꯕꯟ ꯐꯠꯇꯕ ꯃꯐꯝꯗꯅꯤ
ꯄꯟꯖꯥꯕꯇꯒꯤ ꯑꯩꯈꯣꯏꯅ ꯂꯩꯔꯝꯃꯤꯗꯣ ꯀꯩꯅꯣ 66 ꯁꯦꯛꯇꯔ ꯑꯩꯈꯣꯏ ꯇꯦꯔꯦꯁ ꯃꯊꯛ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯅ ꯁꯨꯝ ꯐꯝꯃꯒ ꯍꯩꯖꯤꯛ ꯂꯥꯡꯕ ꯑꯣꯂꯪꯊꯥꯛꯀꯤ ꯃꯇꯝꯗꯅꯦꯕꯀꯣ ꯑꯩꯈꯣꯏ ꯂꯩꯔꯝꯃꯤꯁꯦ ꯄꯟꯖꯥꯕ 66 ꯁꯦꯛꯇꯔꯗ. ꯑꯗꯣ ꯑꯣꯂꯪꯊꯥ ꯃꯇꯝꯗ ꯇꯦꯔꯦꯁ ꯃꯊꯛꯇ ꯀꯥꯈꯠꯂꯒ ꯑꯩꯈꯣꯏꯅ ꯐꯝꯕꯁꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯇꯥꯏꯌꯦꯕꯀꯣ. ꯒꯖꯒ ꯍꯥꯏꯕꯁꯦ ꯌꯥꯝ ꯂꯥꯞꯇ꯭ꯔꯦꯅꯀꯣ ꯖꯃꯨ ꯀꯥꯁꯃꯤꯔ ꯄꯟꯖꯥꯕꯇꯒꯤꯗꯤ. ꯑꯩ ꯖꯃꯨ ꯀꯥꯁꯃꯤꯔ ꯀꯩꯅꯣꯗꯁꯨ ꯂꯩꯔꯝꯃꯦꯕ, ꯄꯟꯖꯥꯕꯇ ꯂꯩꯔꯝꯃꯦꯕꯀꯣ. ꯂꯣꯏ ꯀꯣꯏꯔꯛꯑꯦ. ꯀꯅꯥꯒꯤ 1ꯗꯒꯤ ꯍꯧꯔꯦ 18, 19 ꯂꯣꯏꯅ. ꯑꯩ ꯀꯟꯐ꯭ꯌꯨꯁꯟ ꯆꯠꯂꯦꯀꯣ. ꯖꯤꯕꯟ ꯑꯩꯉꯣꯟꯗ ꯈꯪꯕ ꯑꯣꯏꯔꯝꯃꯒꯗꯤ ꯖꯤꯕꯟꯁꯦ ꯋꯥꯔꯧꯕ ꯌꯥꯗꯦ. ꯑꯩꯅ ꯀꯥꯎꯊꯣꯛꯈꯤꯅ ꯇꯧꯔꯤꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦꯕꯀꯣ. ꯖꯤꯕꯟꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ. ꯑꯩꯒꯤ ꯂꯥꯏꯐ ꯊꯥꯔꯤꯁꯤꯕꯨ ꯀꯅꯥꯝ ꯂꯥꯛꯇꯦ, ꯀꯩꯒꯤꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯅꯨꯄꯤꯅꯒ ꯂꯥꯏꯐ ꯊꯥꯖꯤꯜꯂꯗꯤ ꯖꯛ 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 ꯑꯩꯅ ꯆꯣꯡꯁꯤꯜꯂꯤꯗꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ. ꯑꯩꯈꯣꯏꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯂꯥꯏꯐ ꯊꯥꯕꯅꯤ, ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ. ꯑꯗꯣ ꯂꯥꯏꯐꯁꯦ ꯂꯥꯛꯄꯤꯌꯨ ꯇꯨ ꯁꯥꯃꯨ ꯇꯥꯜꯂꯦ ꯌꯦꯡꯉꯨ ꯕꯣꯝ ꯊꯥꯔꯒ. ꯑꯩꯁꯦ ꯃꯅꯤꯡ ꯇꯥꯏꯌꯦꯕꯀꯣ, ꯃꯅꯤꯡ ꯇꯥꯏꯌꯦꯕ. ꯑꯗꯨꯒ ꯁꯥꯃꯨꯁꯦ ꯉꯥꯏꯇ ꯉꯥꯏꯇ ꯂꯥꯛꯏꯑꯕꯀꯣ. ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯂꯥꯛꯏꯁꯤꯅ ꯃꯔꯝꯗꯤ ꯃꯣꯏꯁꯨ ꯆꯥꯛ ꯂꯥꯝꯃꯀꯥꯟꯗ ꯀꯩꯀꯩꯅꯣ ꯊꯤꯔꯛꯏꯅꯦꯕꯀꯣ. ꯅꯪ ꯀꯁꯥꯔ ꯑꯣꯏꯔꯒꯗꯤ ꯅꯪ ꯈꯪꯅꯤꯗ. ꯅꯪ ꯀꯁꯥꯔ ꯑꯣꯏꯔꯒꯗꯤ ꯅꯪ ꯈꯪꯅꯤꯗ. ꯑꯩꯁꯨ ꯀꯁꯥꯔꯒꯤꯅꯤ. ꯀꯁꯥꯔ ꯑꯣꯏꯔꯒꯁꯨ ꯖꯤꯕꯟꯁꯦ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯕꯀꯣ. ꯁꯥꯎꯕ ꯌꯥꯗꯦ. ꯅꯪ ꯀꯁꯥꯔ ꯀꯩꯒꯤꯅꯣ ꯀꯥꯏꯒꯤꯅꯣ? ꯑꯩ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ. ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ. ꯖꯤꯕꯟꯁꯤꯅ ꯀꯁꯥꯔ ꯀꯥꯏꯋꯥꯏꯒꯤꯅꯣ ꯍꯥꯏꯕꯤꯔꯛꯑꯣ. ꯖꯤꯕꯟ ꯑꯁꯦꯡꯕ ꯑꯩ ꯈꯪꯗ ꯇꯧꯔꯤꯅꯤ. ꯑꯁꯣꯝ ꯋꯥꯔꯧꯕ ꯌꯥꯗꯦ. ꯑꯩꯈꯣꯏꯅꯤꯗ ꯑꯣꯏ ꯃꯥꯜꯂꯦꯀꯣ ꯋꯥꯔꯤ ꯁꯨꯅꯔꯤꯁꯦ, ꯑꯇꯩ ꯀꯅꯥꯝ ꯂꯥꯛꯇꯦ ꯇꯧꯔꯤꯁꯦ. ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ. ꯂꯥꯏꯐꯇ ꯃꯇꯦꯛ ꯈꯔ ꯍꯩꯕꯣꯏ ꯍꯩꯇꯕꯣꯏ ꯑꯩꯅ ꯊꯥꯔꯒ ꯀꯅꯥꯝ ꯂꯥꯛꯇꯦ. ꯑꯩꯈꯣꯏꯅꯤꯗ ꯋꯥꯔꯤ ꯁꯨꯅ ꯂꯩꯔꯦ. ꯅꯪ ꯀꯁꯥꯔ ꯀꯥꯏꯋꯥꯏꯒꯤꯅꯣ? ꯑꯩꯁꯨ ꯀꯁꯥꯔ ꯑꯩ ꯀꯁꯥꯔ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯤ. ꯑꯩ ꯁꯤꯜꯋꯥꯒꯤꯅꯤ. ꯍꯩ ꯌꯥꯝ ꯅꯛꯅꯩꯍꯦ ꯑꯗꯨꯗꯤ. ꯆꯥꯟꯗꯝ ꯂꯩꯀꯥꯏꯗꯒꯤ ꯁꯤꯜꯕꯥ ꯍꯥꯏꯁꯤꯗꯤ ꯀꯤꯂꯣꯃꯤꯇꯔ ꯑꯩ ꯋꯥꯈꯜꯗ 12-13 ꯈꯛ ꯑꯣꯏꯅꯤꯀꯣ. 23-24 ꯑꯣꯏꯅꯦꯕꯀꯣ. ꯑꯦꯁ ꯁꯥꯃꯨ ꯇꯥꯜꯂꯦ ꯌꯦꯡꯉꯨ ꯕꯣꯝ ꯊꯥꯔꯒ. ꯇꯥꯜꯂꯣꯕꯣ. ꯑꯩꯈꯣꯏ ꯀꯝꯄꯥꯎꯟ ꯃꯅꯨꯡꯁꯤꯒꯗꯤ ꯆꯪꯉꯛꯄ ꯉꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯂꯩꯇ꯭ꯔꯦ. ꯀꯝꯄꯥꯎꯟꯁꯦ 2 ꯊꯣꯛꯅ ꯈꯥꯏꯌꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯄꯀꯥꯁꯦ ꯁꯤꯒ ꯑꯃ ꯑꯁꯤ ꯋꯥꯜ ꯑꯃ ꯈꯥꯒꯠꯂꯦ, ꯑꯁꯤꯒ ꯑꯃꯁꯨ ꯈꯥꯔꯦ. ꯁꯨꯃꯥꯏꯅ ꯈꯥꯏꯌꯦꯕꯀꯣ. ꯑꯗꯣ ꯃꯔꯛꯇ ꯒꯦꯞꯁ ꯂꯩꯌꯦꯕꯀꯣ, ꯂꯝꯕꯤ ꯆꯠꯐꯝ ꯑꯃ. ꯌꯥꯝ ꯅꯨꯡꯉꯥꯏ. ꯂꯝꯕꯤ ꯆꯠꯐꯝꯁꯤꯒ ꯑꯩꯈꯣꯏꯅ ꯑꯣꯂꯪꯊꯥꯗ ꯐꯝꯐꯝꯅꯤ. ꯀꯔꯤꯝ ꯀꯥꯏꯗꯦ. ꯖꯤꯕꯟꯁꯦ ꯌꯥꯝ ꯁꯥꯎꯕ ꯃꯥꯜꯂꯦ. ꯖꯤꯕꯟ ꯍꯥꯏꯁꯦ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯑꯩꯅ ꯂꯣꯏꯅ ꯌꯦꯡꯉꯤ. ꯊꯦꯡꯀ꯭ꯌꯨ ꯖꯤꯕꯟ. ꯖꯤꯕꯟ ꯑꯩꯈꯣꯏꯅꯤ ꯁꯛ ꯈꯪꯅꯁꯤ. ꯅꯪꯒꯤ ꯋꯥꯍꯩꯁꯤ ꯑꯩ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦ. ꯖꯤꯕꯟꯁꯦ ꯑꯁꯦꯡꯃꯛꯀꯤꯅꯤ. ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤꯀꯣ ꯑꯩꯒꯤ ꯐꯦꯁꯕꯨꯛꯇ ꯆꯪꯕꯤꯔꯛꯑꯣ. ꯐꯦꯁꯕꯨꯛꯇ ꯆꯪꯉꯒ ꯑꯁꯣꯝꯒꯤ ꯃꯦꯁꯦꯟꯖꯔꯗ ꯅꯪꯒꯤ ꯑꯁꯣꯝꯒꯤ ꯐꯣꯇꯣ ꯊꯥꯕꯤꯔꯛꯑꯣ. ꯐꯣꯇꯣ ꯊꯥꯔꯒ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯕ ꯉꯝꯒꯅꯤꯀꯣ. ꯁꯤꯜꯕꯥꯗꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯃꯌꯥꯝ ꯂꯩꯀꯣ. ꯁꯤꯜꯕꯥꯗ ꯏꯃꯥꯟꯅꯕ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤꯁꯨ ꯃꯌꯥꯝ. ꯑꯗꯣ ꯖꯤꯕꯟꯁꯦ ꯑꯁꯦꯡꯕ ꯑꯩ ꯀꯟꯐ꯭ꯌꯨꯁ ꯑꯃ ꯆꯠꯂꯦ.
ꯑꯗꯣ ꯖꯤꯕꯟ ꯁꯤꯕꯥꯗꯁꯨ ꯀꯩ ꯁꯨꯝ ꯀꯩꯅꯣ ꯇꯧꯍꯜꯂꯣ ꯁꯞꯁꯀ꯭ꯔꯥꯏꯕꯔ ꯇꯧꯍꯜꯂꯣ ꯀꯅꯥ ꯀꯅꯥꯅꯣ ꯁꯤꯕꯥꯗ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯑꯉꯥꯡꯅꯤ ꯕꯣꯕꯣꯕꯤ ꯑꯗꯨꯗꯒꯤꯗꯤ ꯀꯣꯟꯊꯣꯡ ꯂꯩꯀꯥꯏꯗ ꯀꯅꯥ ꯀꯅꯥꯅꯣ ꯁꯔꯠ ꯑꯩꯈꯣꯏ ꯈꯨꯟꯗ ꯃꯥꯛꯁꯦ ꯈꯇꯪ ꯆꯍꯤꯗꯤ ꯍꯜꯂꯕꯅꯤ ꯍꯣꯏ ꯍꯣꯏ ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯀ꯭ꯌꯨ ꯃꯥꯁꯦ ꯆꯍꯤꯗꯤ ꯈꯇꯪ ꯆꯠꯂꯕꯅꯤꯀꯣ ꯁꯥꯟꯅ ꯂꯥꯏꯁꯦ ꯁꯅꯥ ꯁꯨꯕꯅꯤ ꯑꯗꯩ ꯀꯅꯥ ꯀꯅꯥꯅꯣ ꯈꯪꯕꯅꯤ ꯀꯥꯎꯊꯣꯛꯏꯅꯦ ꯆꯠꯃꯟꯗꯅ ꯍꯧꯖꯤꯛꯇꯤ ꯄꯩꯁꯥꯒ ꯄꯥꯏꯈ꯭ꯔꯕꯅꯤꯅꯦ ꯃꯍꯥꯛꯇꯤ ꯋꯥꯏꯟꯒ ꯐꯝꯈ꯭ꯔꯕꯅꯤꯅꯦ ꯃꯃꯤꯡꯗꯨꯕꯨ ꯀꯅꯥ ꯀꯅꯥꯅꯣ ꯂꯩꯈ꯭ꯔꯦ ꯁꯅꯥꯊꯣꯏ ꯄ꯭ꯔꯤꯌꯣꯖꯣꯇꯤ ꯁꯤꯡꯍ ꯍꯥꯏ ꯍꯦꯜꯂꯣ ꯊꯦꯡꯉꯦ ꯊꯦꯡꯉꯦ ꯃꯤ ꯃꯌꯥꯝ ꯂꯥꯛꯑꯦ ꯄ꯭ꯔꯤꯌꯣꯖꯣꯇꯤ ꯁꯤꯡꯍ ꯍꯥꯏ ꯄ꯭ꯔꯤꯌꯣꯖꯣꯇꯤ ꯁꯤꯡꯍ ꯍꯥꯏꯁꯦ ꯅꯨꯄꯥꯔ ꯅꯨꯄꯤꯔꯣ ꯐꯝꯃꯤꯕ ꯈꯨꯐꯝꯁꯤꯗꯤ ꯅꯨꯄꯥ ꯃꯥꯜꯂꯦ ꯃꯃꯤꯡꯅ ꯅꯨꯄꯤ ꯃꯥꯜꯂꯦ ꯍꯦꯜꯂꯣ ꯍꯦꯜꯂꯣ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯁꯣꯔꯃꯥ ꯕ꯭ꯂꯣꯛꯀꯤ ꯂꯥꯏꯞ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯕꯤꯁꯣꯔꯃꯥ ꯕ꯭ꯂꯣꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯍꯧꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯑꯩꯁꯨ ꯂꯥꯏꯞꯁꯦ ꯌꯥꯝꯅ ꯍꯩꯅ ꯊꯥꯖꯕꯗꯤ ꯅꯠꯇꯦꯀꯣ ꯑꯩꯁꯨ ꯀꯨꯏꯔꯦꯕꯀꯣ ꯂꯥꯏꯞꯁꯦ ꯊꯥꯗꯕ ꯁꯨꯝ ꯑꯩꯈꯣꯏ ꯆꯥꯛ ꯇꯣꯛꯂꯒ ꯁꯨꯝ ꯉꯥꯏꯍꯥꯛ ꯌꯦꯡꯁꯤꯅ ꯊꯥꯕꯅꯦꯕꯀꯣ ꯑꯩꯁꯨ ꯗꯤꯁ ꯃꯦꯁꯦꯖ ꯏꯁ ꯍꯦꯜꯞ ꯐꯣꯔ ꯗ ꯚ꯭ꯌꯨꯋꯔ ꯀꯩꯒꯤꯅꯣ ꯁꯨꯃꯥꯏꯅ ꯂꯥꯛꯏꯁꯤꯅ ꯗꯤꯁ ꯃꯦꯁꯦꯖ ꯏꯁ ꯍꯦꯜꯞ ꯐꯣꯔ ꯚ꯭ꯌꯨ ꯃꯦꯁꯦꯖ ꯃꯦꯁꯦꯖꯇꯤ ꯍꯜꯂꯤꯗꯅꯀꯣ ꯑꯩꯁꯨ ꯖꯤꯕꯟꯁꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯖꯃꯨ ꯀꯥꯁꯃꯤꯔꯗ ꯂꯩꯔꯤꯕ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯗꯣ ꯂꯩꯕ ꯇꯥꯔꯒꯗꯤ ꯏꯪꯕ ꯈꯣꯠꯄ ꯀꯃꯥꯏ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯅ ꯂꯩꯔꯤꯁꯤꯅꯀꯣ ꯒꯨꯋꯥꯍꯥꯇꯤꯗꯅꯤ ꯒꯨꯋꯥꯍꯥꯇꯤꯗꯗꯤ ꯌꯥꯝꯅ ꯏꯪꯉꯤ ꯉꯁꯤ ꯅꯣꯡ ꯅꯤꯅꯤꯁꯦ ꯂꯩꯆꯤꯟ ꯊꯥ ꯈꯣꯠꯇꯅꯀꯣ ꯅꯪꯅ ꯅꯪ ꯅꯨꯃꯤꯠꯀꯤ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯂꯣ ꯇꯞ ꯇꯞꯅ ꯃꯤ ꯂꯥꯛꯇꯣꯏꯅꯤ ꯑꯣ ꯑꯣ ꯖꯤꯕꯟ ꯊꯦꯡꯀ꯭ꯌꯨ ꯍꯣꯏ ꯁꯨꯝ ꯑꯩ ꯉꯝꯅꯕꯗꯤ ꯁꯨꯝ ꯍꯣꯠꯅꯩ ꯑꯗꯣ ꯅꯣꯡꯅꯤꯁꯦ ꯂꯣꯛ ꯀꯔꯨꯝ ꯇꯧꯕꯅꯤꯅꯀꯣ ꯑꯁ ꯑꯩ ꯅꯝꯐꯨꯗ ꯚꯤꯗꯤꯑꯣ ꯊꯥꯡꯒꯠꯄ ꯋꯥꯏꯑꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤꯀꯣ ꯍꯥꯏꯗꯤ ꯆꯥꯅꯤꯡꯕ ꯐꯥꯎꯗꯦꯕꯀꯣ ꯂꯣꯛ ꯀꯔꯨꯝ ꯇꯧꯕꯅꯤꯅ ꯑꯗꯣ ꯚꯤꯗꯤꯑꯣ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯦꯃꯦꯔꯥ ꯃꯃꯥꯡꯗ ꯐꯝꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯆꯥꯗ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯗꯨ ꯆꯥꯁꯟꯕ ꯉꯝꯃꯦꯕꯀꯣ ꯑꯁꯦ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯅꯦꯕꯀꯣ ꯑꯁꯤꯁꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦꯕꯀꯣ ꯖꯤꯕꯟ ꯑꯗꯣ ꯉꯁꯤꯗꯤ ꯈꯤꯇꯪ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯁꯨ ꯅꯥꯇꯣꯟꯁꯤꯒ ꯑꯩꯈꯣꯏꯒꯤ ꯊ꯭ꯔꯨꯊꯥ ꯊ꯭ꯔꯨꯊ꯭ꯔꯥ ꯁꯨꯝ ꯇꯧ ꯂꯩꯔꯦꯕꯀꯣ ꯑꯁꯦ ꯂꯣꯛꯁꯦꯕ ꯍꯟꯗꯛ ꯅꯣꯡ ꯅꯤꯒꯤ ꯂꯣꯛꯁꯦꯕ ꯌꯥꯝ ꯀꯟꯅ ꯍꯧꯔꯛꯄ ꯂꯣꯛꯅꯦꯕ ꯑꯗ ꯈꯅꯥꯎꯒ ꯆꯤꯡꯈꯥꯏꯕꯖꯥꯠꯅꯤ ꯌꯥꯝꯅꯤꯡꯉꯤ ꯃꯣꯠꯇꯨꯗ ꯑꯣꯏ ꯂꯣꯏꯔꯦꯍꯦ ꯁꯤꯗꯤ ꯏꯪꯕꯅ ꯂꯣꯏꯔꯝꯒꯅꯤꯌꯦ ꯅꯪꯗꯤ ꯑꯩꯁꯤꯒꯕꯨ ꯌꯦꯡꯉꯨ ꯔꯨꯝ ꯃꯅꯨꯡꯗ ꯑꯩ ꯌꯦꯡꯉꯨ ꯁꯦ ꯁ꯭ꯋꯦꯇꯔ ꯑꯃ ꯇꯧꯕꯗꯤ ꯑꯩ ꯃꯅꯨꯡꯗ ꯂꯤꯠꯇꯦ ꯍꯥꯏꯗꯤ ꯑꯃꯨꯛꯀꯣ ꯑꯁ ꯒꯦꯟꯖꯤ ꯑꯃꯅꯤ ꯊꯥꯗꯔꯤꯁꯦ ꯑꯗꯨꯒ ꯃꯊꯛꯇ ꯑꯩꯈꯣꯏ ꯁ꯭ꯋꯦꯇꯔ ꯑꯄꯥꯕ ꯑꯃ ꯂꯤꯠꯂꯤꯅꯤ ꯑꯗꯨꯒ ꯑꯩ ꯀꯥꯡꯒꯟ ꯅꯨꯡꯒꯟꯒꯗꯤ ꯑꯩ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ ꯑꯁ ꯑꯣꯇꯣ ꯍꯥꯏꯁꯦ ꯅꯪ ꯌꯦꯡꯉꯝꯒꯅꯤꯍꯦ ꯅꯁꯥꯗꯣ ꯌꯦꯡꯉꯨ ꯍꯣꯏ ꯅꯥꯍꯟꯒꯅꯨ ꯑꯁ ꯅꯁꯥ ꯅꯥꯍꯟꯒꯅꯨ ꯌꯦꯡꯉꯝꯒꯅꯤ ꯄ꯭ꯔꯤꯌꯣꯔꯤꯇꯤꯁꯤꯡꯒ ꯑꯩꯅ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯍꯪꯉꯨꯕꯗ ꯃꯥ ꯁꯥꯎꯅ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯄ꯭ꯔꯤꯌꯣꯔꯤꯇꯤ ꯀꯩꯅꯣ ꯅꯪ ꯃꯃꯤꯡꯁꯤꯅ ꯍꯥꯏꯔꯛꯄꯅꯤ ꯁꯥꯎꯕ ꯌꯥꯗꯦ ꯁꯨꯝ ꯉꯥꯏꯍꯥꯛ ꯅꯣꯛꯁꯦꯅꯀꯣ ꯄ꯭ꯔꯤꯌꯣꯖꯣꯇꯤ ꯁꯤꯡꯍ ꯂꯦꯞꯄꯤꯕ ꯈꯨꯐꯝ
ꯑꯣ ꯖꯤꯕꯟ ꯅꯁꯥ ꯅꯥꯍꯟꯒꯅꯨꯍꯦ ꯕꯣ ꯍꯧꯖꯤꯛ ꯗ꯭ꯌꯨꯇꯤꯔꯣ ꯀꯃꯥꯏꯅꯅꯣ ꯅ ꯇꯨꯝꯕ ꯆꯪꯉꯕꯣ